नोम असुम असुम हौखिबना लांगलेन थबक तौदुना लेरक्लिबा असि था अमा हेलक्लमे मतम असि फावदा तोमना करी तौरी हाइबसि लांगलेन खंगबा ngamlamde लांगलेन हेक उबगा तोमना इसौ लांगबगा ngangbगा चैबगा तौबा अदुना तोमगी मनाक चंगदुना महाकना करी तौरी हाइबसि लोने येंगबा नतना उपाय लेरमदे अदुबु महाक वखल यामना नुंगाइरमदे हाइमा कइनो इबेमा नंग अमु उंगदुना लेरमलिबदुना इसा ngasi थबक चलोय तौरिब्रो ए बाबू चकनिए ऐसु वखल अमदा फममने बाबुंग चेप थोलाब्रो होय होय इपादी पाखलुरे दो चान मंगदुना लेरमबदु ओबदai पादी हो चलु खिगे को होय पाबो कोई पाबुंग नदी कइम खंगदबनिना दम हानगुम yang yang na leiri wafam ase aina koi pabung da khangaluraga wakhal nungai khiroi khandana pabung na sagat chari basa mayam se loina kai ni khandana ina haidok tabani ai wakhal che puba ngamdre ta to mana tawre ba mo ma taw sing siga ai koi pabung da hai sir khangde da hai be adi haidok luraga pabung am wakhal nungai khiroi adana adum ai thokpa adum hojik khumle ba sumaina pangkom da khummaga leiraki वखल यामना नुंगाइतना ऑफिस चटनबगीदमक्ता लांगलेन लोइसनबा चंगलमे अखोय सासिना मरोल अमा थेंग्रे ना सोरहोंदे सिना अखोयनि इंगन गलुदोइनि तौरिसे खैनो नंग मंगावरबो अखोयना खितंग गन्ना चत्रदे अखोयनि इथेंग अदि मीना वखल मखलोइद्रो अदुबुदि चुमेदा सा हो अदुनि अखोयना गन्ना चलगा थेंगना लाकसिंगदो ngang चैदना तौगदबदा अखोयना मु थेंगना चलदि अखोयना ngang बा यारोइदना अदुगिनि चुमिसा अदुसो अइना नंगबु कौरिबसे अतै करिसुगी नते हंदक नोंनि सिगिदि नंग पाव अनौबा अमता लैतबरो ममांगी बुदि नंग करिसु तोइदोकपा तौदे हाइना हाइरि हंदकिदि मखोय अनि करम्बा अहोंबा लैब्रा अदुम हानगा चप मानरिब्रा हाइबदो खर तमुतासि सार अदुम ममांगा चप मानैदा कैसु तोइदोकपा अहोंबा अमता लैते मखोय अनि गिसे यामना चमना अदुम लोइनाबा माले मरि कैसु लैनाबा मानदे होजि फावगी ओइना उबदा अदुम इचम चमना उइयेबा सा ओ फरे फरे अदु नंग अदुम येंसिनगदबनिको अदुगा अनौबा पावदो अइंगोंदा तमगदबनि मखोय अनि मरि लेनाबगी मोंग मतौ हेक उबगा अइंगोंदा हाइगदबनिको चलो चलो न थौ तौजरो अइना वखल से हे न खजिनबगी ओइरा मालेदा अइना उबदसु कैसु थोइदोकपा मरि लेनाबा मानदेबा मखोयगी मोंग मतौ सिदा इबोनका सिलकलिबा मोंगदुदि खल्लिबनि अदुबु मतम से थाम हेना हौखरबनि हौजिक फावबो कैसु थोइदोकपा तौद्रिबसिनदि मरि कैसु लेनारमलरोय कहीं तौरीसी हक्चांगसीना नुंगाइत्रिसिबो ngarang handai ni tawrisi कोक्सने लुम्मगा ओनिंगबगुम कईगुम सुम तव लई मि तवसे साइनसु थवक्से ला आरोयना खंदी खंजर मने आइसि अदुबो सुम फकिद्रा खंदना लाए तवसे ए वखलसे सिंचिंग नबगुम तवई तोमबगम त उदरगा ओरियम द साद्रदि आई माई मनाक्तम त चलुखि आइना चिंगरसिना का ओइरमदि लोयेदना तवरिसिदि आई माई मनाक्तम त चलगा ओरियम तानारुद्रदि केदोगे थादोय नमाइना मे के मक्सली दबो आई इसासे नुंगाइते आई चिंचिंग नै हॉस्पिटल दा तंग चलुसी ए केदोगे हासिबो हा सिदि वरि सानाबा नुंगाय रो ला nga tang thosi केदोगे हासिबो थादोय हाइरो आई हक्सांग सियाम नुंगाइते चाबा थकसु या यादे कोक्सि ngaw ngaw ga केना मे तौ तौ आई याम सिंग नै हॉस्पिटल दा tang चलगा खुनि अंति यंग थोलुसी ए केनो हासिबो कयाम कना नुंगाइत्रिनो नुंगाइते वाइसे नुंगाइत्रबने आई nganदगी हाइद्रिदुनि ngasi am नुंगाइत्रे तंग चलगा यंग थोलुसी होय होय यंग रोसे दुदि अदो नोय पाबुंग ददि हायरम दे कमायना तौनी कमायना चकनी करिनो नंगी थोकवा म खुमगा नंगी चखरो दम अदो नंग थोखरो मतुंग दा आई हक्सांग नुंगाइते ना हायरगा आई अमुक थोलागे अदुग पुन चमिनारसे होय फरे फरे अदि दमाय तौरसे को से हाय मेसे थक्सलो अदुगा चलसे सा अमुक संजरके करी लेरे तोंबा सा अखोगी इने म गाइना थेंगे हाय अदो हॉस्पिटल दा पुखलेना आई ngakta लाक्तबा यादे ना फोन तौरामे अदु ngатang चलुगे सा आई छुट्टी लौरगे हाय गेना संजरपने इहे कयाम थीना सोई हागे अखोई इनेगी दो सा खोंग दो सोपो ओइरा माले खरा थीना दुम सो माले नुंगाई खिद्रेदा ओ चलुरो होसे कान की गाड़ी मया मसिदने सोरोक च तौ कीरबनी ने चलो चलो होय सा दुदि आई मुछ चरखिगे ओ चलो कदाइदगी युमथोंग अमदबो गाड़ी मंगा तरु कक लैसले सी फावो नोमगी लैबा लेपनदे सोरोक नदि अदुम पाकथोरक नतबनिना गाड़ी थौरिबसिंग असिसु लंबीदा करीदा चटलिबसिंग असे हन्ना येंबा नते मखोइना खल्लिबा अदुतनी कन्ना थौनादना सोरोक्तगा चटकदबसे कीरेदा तौरिसे हौजि कानसे तोमसु हौजिक्ति चटलंबा यारेना फना कुइरे
ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗ ꯆꯠꯂꯒꯦꯅ ꯑꯝꯇ ꯍꯥꯏꯔꯛꯈꯤꯒꯦ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯅꯃꯤꯠ ꯅꯃꯥꯏ ꯀꯩ ꯄꯣꯝ ꯄꯣꯝꯃꯤꯕꯗꯨꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯩ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯄꯥꯕꯨꯡꯗ ꯍꯥꯏꯕ ꯆꯪꯉꯛꯏꯅꯦ ꯍꯩꯃꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯥꯏꯅ ꯂꯥꯛꯂꯣꯏꯒꯦ ꯍꯥꯏꯗꯦꯗꯅ ꯀꯔꯤꯒꯤ ꯅꯪꯅ ꯅꯝꯗꯅ ꯂꯥꯛꯂꯤꯕꯅꯣ ꯆꯠꯂꯣ ꯅꯅꯥꯎ ꯅꯨꯄꯥꯒꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯛꯇꯪ ꯌꯦꯡꯊꯣꯛꯂꯨ ꯌꯥꯔꯤꯗ ꯄꯥꯕꯨꯡ ꯑꯩ ꯑꯗꯨꯝ ꯏꯇꯣꯝꯇ ꯆꯠꯆꯔꯨꯔꯒꯦ ꯃꯣꯏ ꯊꯕꯛ ꯆꯤꯟꯅꯔꯝꯒꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕꯗ ꯐꯔꯛ ꯇꯥꯅꯤꯕ ꯑꯩ ꯑꯗꯨꯝ ꯏꯁꯥ ꯏꯇꯣꯝꯇ ꯆꯠꯆꯈ꯭ꯔꯒꯦ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯊꯕꯛ ꯆꯤꯟꯕꯅ ꯍꯦꯟꯕꯔꯅꯦ ꯏꯆꯥꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒꯕꯣ ꯅꯅꯥꯎ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯨꯔꯣ ꯆꯠꯂꯣ ꯅꯪꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩ ꯍꯥꯏꯈ꯭ꯔꯣꯔꯣ मागा चटप नुआइते हाइरबसु इपागी ड्राइवर ngak चलुदना यानी पाबुंग आई तोमता तुम चखरगेबा हो फरे फरे इसान याद्रबदि करी उपाय ले अदु इसाबु सेल थुम को यावरब्रो यानी पाबुंग आई लोय यावरे चलो किगे बाबू हो चलो चलो ओंथोकपगी अंगांगनि दको हॉस्पिटल चटपसि ngak चमिनरु हाइबदा माना यानिंग्द्रिबसिना करी वखलनो मसा असि नुआइत्रबदि ngसाइना लागलरोय हाइबसु यारबदुबु नमना नुआइतबा मसा असिका खांजिनदुना लागलिबा ओंथोकमनिदा जानो मी थादोय दुबुसु फाव थोलक्त्रे मे ए लेसे फना कुइरे ए थोले थोले थादोय आई सिदा लेने लाओ कायदा लेखर जानो तो मदु बंगाइरमने ना हाइबनि ngaइदि साइदसु लेबा उदे ओ आदा ले ले आइदि नंग सुंथोक थोलक्तबदुदा नोय बाबुना कसके याद्रा जालाना खलुरबने चलसिरा होय चलसे आई याम चिंगनै याम पाखले स्केसु तरोयबा कइनु याम पाखलिदुबो थादोय नंग सा नुआइतबदो सिदा ngатang फामुसे आई हंगे होय नंगना हंगदोइसि मी इमतसु लेबा उदे यानि ngатang फामु आई कौर हंगे कइदोम तंगजगे मी लेत्रो अनाबा यमबिदोइरो होय को खितंग ngauए खोले दम हाइबा अदु हुजिक सिदा यंगबा यागद्रो सार लाइखिब्रा लेये बिंदुगा लेफंगमता हाइबिरोने अखोय मथंग कौरानि मी अमी यंगि माने असि लोइबगा कौरागे हाय इदि याम पाखले कैसे तौरोइबो नंगना मरो अम पाखकन बसिनाबा ए कौबो कौरे हो यावजरिए लाक्चरगे लाओ चंगसि कौरे सामता चंगजरके थादोय बिरबरा चंगबिरो चंगबिरो चौकरी असिदा फंबियु करी नुगाइत्रगे कुक्सि याम ngawe ओसु ओनिंगे अदम चानिंग थनिंगसु फावसु इसाजि अदम चोकथबा तोमबदि मपानदा फमदुना ngaiduna leirami करीगी बोइदु जानो माइसिबो थबक वाबे सोइदन ओइरमगनि मादि पांगमनिनाने थबक से लोइना अंगम ताला ताला नफुद अदम तौबनेबा अदुना सोइदन ओइरमगनि अंगम तानबगे हाइनबि म लेबने मी के सोइना थोकनाब्रो केनम तवे एसु ngатang थोगा केनम चारोगे सासे चौचौथरे चाक लामबदसु याद्रे सा नोइगे फ्रेंड अमा रेस्टोरेंट तौबदो अदो होरेन हनबदा अमुत चलुसेबा सा कइनो चिंगनैदा खांचत का चदि गइदुना हा सार आई याद्रे टॉयलेट ngata चंगजरखिगे थौरनि नंगदि फंबने टॉयलेट चंगदे होनाबा चंगोर चंगोर मी मैम लेरमि जानिना तनख्रेदा ओइबा तौरिसे अइबो कइनुंगि थोकचरकपनो दो तादोरि ए लांगले लाओ चंगो लाओ सिदा फमसि लाओ कइनोम चारो लाओ यानी सा कइनो यानीबो फमो तु सिदा कइनोम चाओ लाओ फमो खरि जासिगे ए अैना टॉयलेट की थोले लांगले नत्रोसि फमिसिबो सागा फमिनेसिबो मानिदा आई चंगलरोगे आई मु चंगदे इकाइना दोरे आई स्वाइदे दम फमग लेरगे नाकल अमरोमदा तोमबगा थादोइगा हॉस्पिटल लेरमी मखोय अनि डॉक्टर अदुदा मखोय अनि नमिनमदुना मखोय अनि सिमतै मनाउनी हाइजिनदुना टेस्ट तोरमी अदुबो हौजिकती थादोइ मामा ओइरगनी हाइबा वाफम असि ताबदगी थादोइसु पाखलमी तोमबना नुआइतना लेरिबगी ममी अदु उबदा थादोइना हंगलमी करिगिनो नंगना वखल नुआइतना लेरिबदो हाइन हंगबदा करिगुम वाफम असिना नखोय पाबुंगना खंखरबदी आइदी थबक्तगी तोलनी हाइबा वाफम असि थादोइदा हाइरमी थादोइना नोकलगा अदुगी नमक्ता करिसु खल्लुनु आई लेरिबसिदी हाइना तोमबगी पुनिंग थेमजिलमी अदुबु मखोय अनि लुहोंगनबा तौरसि हाइना हाइनरमी तोमनदी लुहोंगबा हाइबा वाफम अदो नखोय पाबुंगना कैसु यारओय हाइना यामना पाखतना हाइरमी थादोइना करिसु खल्लुनु आई लेरिसिदी हाइना इराय लाइना तोमबना पाखतुना लेरमलिबा अदु कोहलमी मखोय अनि युमदा हन्नबा तौरसि थेंगले हाइना हाइनरमी अइबु वाफम से कोइ मादा कमाय हाइदोइनो मी हाइरोइना सुम लेबसु यारोय तौरिसे मादम ता हौदोगलगे हाइरिङसिदे इमादि लाकपु लाए इमा करिनो मी नंबु इमादा करिमता हाइदबिदा नंग पाबुंगना फोन तौरामी सा नुआइतेना हॉस्पिटल चटकनिना चटखिए करि हाइरलगे नंबु वाफम से कोइ मादा का खंगलुबा याबा नते दुना करिनो मी हाइजलगे
Ima hidak guli khara ire sise dum charo masana phajaki hai aina thaba khara kanbagi ne na haire khara pothao na haire o phare phare ima dine pakhat bade loirabani ngasai dagi lifam chafam khangdrabani o phare phare potharo heng dagi thaba ka chaluranu cha sidi adu ima ai luhong na bataw se haima luhong na bataw se ka haimi anga yam na oidi kari no khar leikho oi je be ma ni ma ra bi kai di macha ama ni ahum bok su bu yauna khar kanda ai luhong na bataw se ba kana kana isa na luhong ni bu bo ma so masa khangning kreda ima koi office thabak taw yaw bani ba mabung pau ka yam pha bani tum bu do khangdro kana sibo nang babun ka ta di be ma happy khidan to kani kaina nang khali sibo nang wakal krem ta khantha drabo ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯀꯩꯅꯣ ꯏꯃꯥ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯁꯨ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯗꯨꯗꯤ ꯃꯕꯨꯡ ꯃꯧꯄꯥꯁꯨ ꯐꯩ ꯑꯩꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡ ꯃꯊꯣꯡ ꯃꯔꯥꯡꯁꯨ ꯈꯪꯗꯕꯗꯨꯗ ꯑꯩꯕꯨ ꯊꯤꯅ ꯇꯧꯔꯒ ꯏꯃꯥꯈꯣꯏ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯕꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯗꯨꯅ ꯐꯠꯇ꯭ꯔꯣ ꯃꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯅ ꯉꯥꯎꯁꯟꯅꯕ ꯃꯤꯁꯨ ꯅꯠꯇꯦ ꯐꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯍꯣ ꯐꯔꯦ ꯐꯔꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯅꯪ ꯄꯥꯕꯨꯡꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯆꯥꯅ ꯄꯥꯝꯃꯒꯗꯤ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯏꯃꯥꯅ ꯌꯥꯔꯒ ꯂꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯄꯥꯕꯨꯡꯗꯅꯦ ꯏꯃꯥ ꯍꯧꯗꯣꯛꯂꯒꯦ ꯍꯣꯔꯦꯟ ꯑꯗꯨꯒꯅꯦ ꯀꯩꯅꯣꯗꯣ ꯈꯟꯅꯔꯒꯦ ꯍꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯨ ꯌꯥꯅꯕ ꯏꯃꯥꯅ ꯈꯔ ꯍꯥꯏꯅꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ ꯅꯄꯤ ꯅꯔꯣꯟ ꯀꯥꯗꯣ ꯍꯣꯡꯗꯣꯛ ꯏꯃꯥꯅꯦ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯩꯅꯣ ꯈꯤꯇ ꯁꯦꯝꯕꯤꯔꯛꯀꯦ ꯅꯪ ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯑꯅꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯥꯁꯤ ꯊꯤꯅꯒ ꯁꯥꯎꯔꯒ ꯆꯦꯛ ꯇꯧꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎꯒ ꯌꯥꯔꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯄꯥꯕꯨꯡꯁꯤ ꯏꯃꯥꯅ ꯍꯥꯏꯅꯕꯤꯔꯒꯦꯅ ꯍꯥꯏꯌꯦ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯍꯣꯔꯦꯟꯅꯦ ꯊꯤꯅ ꯉꯥꯡꯄ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯩ ꯃꯊꯥ ꯁꯥꯗꯣꯔꯤ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯈꯟꯖꯔꯤꯕ ꯑꯁꯥ ꯃꯌꯥꯝ ꯑꯁꯤꯒ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏ ꯁꯛꯇꯣꯔꯛꯏꯁꯤꯒ ꯑꯁꯤꯗꯕꯨ ꯑꯩꯅ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯊꯤꯅ ꯉꯥꯡꯉꯨꯔꯣ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯅ ꯑꯩꯁꯨ ꯃꯥꯅ ꯐꯔꯦ ꯈꯟꯕꯗꯨꯗ ꯍꯣꯏꯅꯗꯤ ꯍꯥꯏꯗꯣꯛꯂꯝꯃꯦ ꯑꯁ ꯑꯩ ꯃꯊꯥ ꯁꯥꯗꯣꯔꯤ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯤꯡꯕꯗ ꯂꯣꯏꯅ ꯊꯨꯡꯒꯅꯤꯗꯅ ꯑꯗꯣ ꯃꯆꯥꯅꯨꯄꯤꯅ ꯐꯩꯒꯥꯛ ꯐꯩꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕꯅꯤꯅ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯃꯥꯅ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯊꯕꯛ ꯆꯠꯄꯁꯦ ꯇꯟꯗꯤ ꯇꯜꯂꯤꯗ ꯑꯃꯨꯛ ꯊꯤꯅꯒ ꯑꯃꯨꯛ ꯉꯥꯡꯗꯅ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯑꯗꯤꯕ ꯇꯥꯟꯊꯣꯔꯛꯑꯁꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯔꯤꯕꯨ ꯍꯧꯖꯤꯛ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗꯗꯤ ꯑꯩꯅ ꯂꯣꯏꯅ ꯉꯝꯃꯅꯤ ꯀꯩꯝ ꯀꯤꯗ꯭ꯔꯦ ꯃꯥꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤ ꯁꯤꯗꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯣꯏ ꯀꯤꯕꯗꯧꯅꯣ ꯑꯃꯔꯣꯝꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯂꯦꯟꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯦ ꯑꯩꯅ ꯅꯤꯡꯂꯤꯕ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯕꯗꯤ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯗꯦ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏ ꯇꯣꯏꯂꯦꯠ ꯆꯪꯒꯅꯤꯅ ꯆꯪꯈꯤꯕꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧ ꯂꯩꯒꯦ ꯑꯩ ꯅꯪ ꯂꯥꯛꯃꯟꯗꯕꯗꯒꯤꯕ ꯑꯗꯨꯝ ꯆꯪꯉꯦ ꯁꯥꯒ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯆꯤꯛꯊꯅ ꯂꯩꯕꯗꯨꯗ ꯆꯪꯉꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯃꯨꯛ ꯏꯀꯥꯏꯅꯗꯣꯔꯦ ꯈꯟꯗꯅ ꯑꯩ ꯑꯗꯨꯝ ꯅꯥꯀꯟꯗ ꯐꯝꯃꯤꯗ ꯁꯥꯒ ꯆꯪꯈꯤꯕꯒꯅꯦ ꯑꯩꯅ ꯆꯪꯉꯛꯏꯗꯣ ꯑꯗꯨꯝ ꯆꯪꯂꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯅꯪꯅ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯍꯜꯂꯦ ꯏꯕꯨꯡꯉꯣ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯐꯝꯕꯗꯨꯗ ꯅꯪꯁꯨ ꯌꯥꯎꯁꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏꯗ ꯑꯗꯨꯝ ꯁꯥꯟꯅꯗꯅ ꯐꯝꯕ ꯌꯥꯕꯗꯨꯕꯨ ꯑꯩꯗꯤ ꯅꯪ ꯊꯣꯛꯂꯛꯃꯟꯗ꯭ꯔꯦ ꯈꯟꯗꯅ ꯑꯗꯨꯝ ꯉꯥꯏꯔꯤꯅꯦ ꯐꯝꯃꯤꯗꯣ ꯅꯪ ꯂꯥꯛꯑꯗꯤ ꯑꯗꯨ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯗꯧꯗꯨꯕꯨ ꯑꯗꯨꯝ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯦ ꯀꯨꯏꯔꯤꯗꯣ ꯅꯪꯁꯦ ꯑꯗꯨꯝ ꯉꯥꯏ ꯂꯩꯔꯤꯕꯣꯅꯦ ꯁꯨꯝ ꯏꯀꯥꯏꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯨ ꯉꯝꯅꯗꯗꯅ ꯐꯝ ꯂꯩꯕꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯍꯦꯟꯅ ꯏꯀꯥꯏꯔꯅꯤ ꯈꯟꯗꯅ ꯆꯪꯉꯛꯇ꯭ꯔꯕꯅꯤꯗ ꯁꯥ ꯑꯗꯣ ꯁꯥ ꯇꯣꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯡꯂꯦꯟꯅ ꯌꯦꯡꯒꯅꯦꯅ ꯂꯥꯛꯏꯗꯨꯕꯨ ꯃꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯂꯩꯈ꯭ꯔꯒꯦ ꯁꯥ ꯈꯪꯗꯦꯅꯦ ꯑꯩ ꯉꯁꯥꯏ ꯐꯝꯕꯗꯨꯗꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯃꯥ ꯂꯩꯕꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯀꯣꯏꯍꯪ ꯍꯪꯕꯗꯨꯁꯨ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯍꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃꯗꯨꯕꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯊꯕꯛ ꯀꯟꯃꯟꯕꯩꯅ ꯍꯩ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯕ ꯍꯦꯟꯃꯟꯕꯒꯤꯅꯦꯅ ꯍꯥꯏꯔꯛꯑꯦꯌꯦ ꯑꯗꯨ ꯃꯇꯝ ꯈꯔ ꯄꯣꯊꯥꯎ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯑꯗꯨꯝ ꯐꯈꯤꯅꯦꯅ ꯍꯥꯏꯔꯛꯑꯦꯌꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯒ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯅꯥꯎ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯥ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯗꯒꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯣ ꯐꯔꯦ ꯄꯣꯊꯥꯔꯁꯅꯨ ꯊꯕꯛ ꯀꯥꯇꯣ ꯂꯥꯛꯂꯅꯨ ꯍꯥꯏꯌꯨ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯗꯨꯝ ꯍꯥꯏꯌꯨꯗꯅ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯃꯃꯥꯟꯅꯕꯤꯈꯩꯗꯤ ꯃꯆꯥ 2, 3 ꯁꯨꯕ ꯐꯥꯎ ꯌꯥꯎꯔꯦ ꯀꯥꯟꯅ ꯇꯧꯔꯛꯑꯕꯅꯤ ꯃꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯅ ꯍꯥꯏꯕꯕꯨ ꯌꯥꯗꯦ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦꯅ ꯃꯥꯅ ꯑꯣꯏꯅ ꯍꯧꯗꯣꯔꯛꯑꯦ ꯐꯔꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯒ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯇꯟꯗꯨꯅ ꯇꯣꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯃꯔꯣꯝꯗ ꯄꯥꯈꯠꯂꯝꯂꯤꯕꯅꯤ ꯇꯥꯟ ꯆꯥꯅ ꯍꯥꯏꯔꯛꯂꯦ ꯃꯥꯒꯤ ꯈꯪꯅ ꯆꯥꯅꯕꯕꯨ ꯂꯩ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯃꯣꯏ ꯕꯥꯕꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯌꯥꯎꯕ ꯇꯣꯝꯕꯗꯣ ꯑꯗꯨꯅꯤ ꯍꯤꯌꯦ ꯀꯔꯤ ꯍꯥꯏꯕ ꯃꯃꯥ ꯃꯄꯥ ꯄꯨꯄꯥꯡ ꯁꯨꯗꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀ ꯈꯪꯅꯅꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯣꯏ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩ ꯃꯤꯃꯥꯡ ꯊꯣꯛꯀꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯜꯂꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯃꯥ ꯀꯩꯅꯣ ꯃꯣꯏ ꯕꯥꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯒꯠꯄꯤꯔꯛꯏꯗꯨꯕꯨ नुपा तो निशा पुसासु चादी ज्ञान तादना अखोई की ऑफिस थबक तौदना मरम ओक्तन लेरिबदु फरे कइनो अखोइना सेम्बी दौने मा पा लेतेना करिगी इंथोकदोरिनो
ꯃꯤꯗꯨ ꯐꯔꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯅꯦꯅ ꯈꯜꯂꯨꯔꯒ ꯏꯆꯥꯁꯤ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯃꯣꯏ ꯄꯥꯕꯨꯡꯅ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯒꯠꯄꯤꯔꯤꯗꯨꯕꯨ ꯃꯗꯨ ꯁꯨ ꯑꯩ ꯌꯥꯕꯁꯨ ꯉꯝꯂꯣꯏ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯃꯤꯃꯥꯡ ꯊꯣꯛꯀꯗꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯄꯟꯕ ꯐꯥꯎ ꯄꯜꯂꯛꯀꯅꯨ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯣꯏ ꯇꯥꯅꯒ ꯑꯗꯨꯝ ꯁꯥꯎꯕꯤꯔꯤꯗꯨꯕꯨ ꯏꯆꯥꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯝꯗꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯦꯅ ꯍꯥꯏꯖꯔꯛꯂꯤꯕꯁꯤꯗꯕꯨ ꯊꯤꯅ ꯉꯥꯡꯉꯨꯔꯒ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏ ꯄꯥꯕꯨꯡꯁꯤꯕꯨ ꯑꯗꯨꯅ ꯏꯕꯨꯡꯉꯣꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯕꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯗ ꯀꯩꯅꯣꯅ ꯍꯣꯠꯅꯕꯤꯗꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯗꯧ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯔꯦ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯒꯠꯄꯤꯔꯤꯗꯨꯕꯨ ꯏꯆꯥꯁꯤꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯁꯨ ꯅꯠꯇꯦꯌꯦ ꯑꯩꯈꯣꯏꯅ ꯊꯤꯔꯒ ꯍꯌꯦꯡ ꯋꯥꯔꯤꯅꯤ ꯌꯦꯡꯉꯣ ꯑꯃꯨꯛ ꯊꯤꯅ ꯇꯥꯊꯤ ꯇꯧꯕꯤꯔꯣ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯖꯕ ꯁꯤꯅ ꯐꯔꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇ ꯂꯧꯔꯨ ꯆꯠꯂꯣ ꯑꯣ ꯑꯩꯅ ꯈꯟꯖꯔꯝꯕ ꯁꯥꯒꯠꯆꯔꯝꯕ ꯁꯥꯁꯤꯡ ꯑꯗꯨꯒ ꯇꯧꯊꯣꯔꯛꯂꯤꯕꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯁꯤꯅ ꯄꯥꯕꯨꯡ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯨꯡꯉꯣ ꯏꯄꯥ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯒꯦ ꯄꯥꯕꯨꯡ ꯅꯆꯥꯗꯁꯨ ꯈꯪꯍꯜꯂꯣ ꯅꯆꯦꯗꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯇꯣꯝꯕꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯂꯦꯅꯦꯍꯦ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯅꯃꯥꯗ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯄꯥ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯆꯦꯕꯣ ꯑꯗꯨꯗꯅꯤ ꯏꯄꯥꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯅꯃꯥꯁꯨ ꯉꯥꯏ ꯅꯆꯦꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯂꯨꯍꯣꯡꯃꯤꯟꯅꯕ ꯇꯧꯁꯤ ꯀꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯔꯣꯏꯗꯧꯕꯁꯤꯒꯤ ꯈꯜꯂꯨꯕꯗꯅꯦ ꯏꯄꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯆꯦꯅ ꯑꯁꯨꯝꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯄꯥꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ ꯏꯄꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦꯁꯦ ꯄꯥꯕꯨꯡ ꯋꯥꯈꯜꯗꯣ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯆꯦꯒꯅ ꯈꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤ ꯉꯥꯡꯅꯗꯅ ꯂꯥꯛ ꯑꯃ ꯍꯥꯏꯗꯅꯁꯨ ꯀꯩꯁꯨ ꯌꯥꯔꯛꯑꯔꯣꯏ ꯑꯗꯨꯅꯅꯦ ꯁꯥꯎꯅꯗꯅ ꯈꯟꯅꯗꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯝ ꯇꯧꯕꯤꯔꯁꯤ ꯃꯗꯨꯗꯅꯦ ꯏꯄꯥꯅ ꯀꯣꯛꯁꯦ ꯉꯥꯎꯔꯤꯕꯁꯦ ꯅꯃꯥꯒ ꯅꯆꯦꯒ ꯑꯁꯤꯒ ꯉꯥꯡꯅꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯁꯤꯡꯁꯦ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯣꯒꯦ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯩꯉꯣꯟꯗ